Manipur muthatpa yaroi Kuki militant singna landarakliba si khudakta lephallu haiba yauna demand kaya taksiladuna ngarang numidang Imphal gi Tiddim Lambida masing yamlaba Meeyamna Meira-Gi Khongchat Chatkhre security force ka Chaona Muknakhre kwa kaithel amadi akoibagi Meira-Gi singna mapung oiba thodang lawduna Tiddim Lambida masing yamlaba Meeyamna khutta Meira-Gi kaisampa tamna lakhi Meira-Gi Khongchat aduda saruk yakhiba Meeyamna Long live Manipur, Manipur ki saktam kaiba yaroi, Manipur thugaiba yaroi, security advisor amasung DGP lawthokadabani, Kuki militant singna maitaida landarakliba si khudakta lephangadabani, tampakta combing operation tawba yaroi, khulngakpa sing faba yaroi amadi, Kuki militant sing muthatkadabani haiba kholaw kaya lawki. Meeyam gi khongchat aduna kaisampa thong yorakpada security force na barricade thamduna thinki adubu Meeyam aduna namkhaiduna makha tana khongchat chatpa horakhi maduda Pauna international market nityarpa chuthek yorakpa matamda security force na Meeyam adu thingnaba hotnabada awaba oirakpadagi tear gas masing khangdana kaptuna Meeyam adubu tankhai maduna maram oiduna matam khara Meeyam gi ihau adu nemthaki adubu security force ki action da pendraba Meeyamna amuk horakpadagi Madubu lakshin naba hotnabada ahing nongyai fawba kaisampat amadi Tiddim Lambi paringda kwa kaithel fawbugi sharukta tear gas amadi mob bomb kapagi makhol Meeyamna tanakhi Manipur sarkar ni bagtalaw jari hangjariye Let's go,